ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁ ꯔꯤꯗꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯍꯦꯜꯊ ꯇꯤꯞꯁ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯦꯜꯊ ꯇꯤꯞꯁ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯐꯪꯂꯕꯁꯨ ꯃꯥस्क ꯎꯞꯄꯗꯤ ꯇꯣꯛꯄ ꯌꯥꯈꯤꯔꯣꯏꯗꯧꯔꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎꯇꯪ ꯇꯥꯃꯤꯟꯅꯁꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯐꯪꯂꯕꯁꯨ ꯃꯥस्क ꯎꯞꯄꯗꯤ ꯇꯣꯛꯄ ꯌꯥꯈꯤꯔꯣꯏꯗꯧꯔꯤ, ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛ ꯈꯔꯗꯤ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯁꯨ ꯃꯇꯝ ꯈꯔꯒꯤ ꯃꯅꯨꯡꯗ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕ ꯍꯧꯅꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯑꯇꯣꯞꯄ ꯔꯤꯛꯁ ꯋꯥꯡꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞꯁꯤꯡꯗ ꯍꯥꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯅꯕꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯂꯩꯕꯥꯛꯀꯨꯝꯅ ꯂꯝꯗꯝ ꯑꯁꯤꯗꯁꯨ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯕ ꯃꯇꯨꯡꯗ ꯚꯦꯛꯁꯤꯟ ꯀꯥꯞꯀꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤꯅ ꯅꯨꯡꯁꯥ ꯆꯤꯅꯤꯡ ꯇꯥꯅ ꯍꯣꯠꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯖꯔꯕꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯃꯥस्क ꯎꯞꯄꯒꯤ ꯀꯥꯡꯂꯣꯟ ꯊꯥꯗꯣꯛꯄ ꯌꯥꯔꯒꯅꯤ ꯍꯥꯏꯕꯗꯤ ꯅꯠꯇ꯭ꯔꯤ꯫ ꯀꯣꯚꯤꯗ-19ꯒꯤ ꯚꯦꯛꯁꯤꯟ ꯑꯃ ꯂꯩꯔꯕꯁꯨ ꯃꯥस्क ꯎꯞꯄꯗꯤ ꯇꯣꯛꯄ ꯌꯥꯈꯤꯔꯣꯏꯗꯧꯔꯤ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ CNN ꯒꯤ ꯃꯦꯗꯤꯀꯦꯜ ꯑꯦꯅꯥꯂꯥꯏꯁꯠ ꯗ ꯂꯤꯅꯥ ꯋꯦꯟꯅ ꯃꯔꯤꯛ ꯆꯨꯝꯅ ꯍꯥꯏꯈ꯭ꯔꯦ꯫ ꯗ ꯋꯦꯟ ꯖꯣꯔꯖ ꯋꯥꯁꯤꯡꯇꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯃꯦꯗꯤꯀꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯁ꯭ꯀꯨꯜ ꯑꯣꯐ ꯄꯕ꯭ꯂꯤꯛ ꯍꯦꯜꯊꯀꯤ ꯏꯃꯥꯔꯖꯦꯟꯁꯤ ꯐꯤꯖꯤꯁꯤꯌꯥꯟ ꯑꯃꯁꯨꯡ ꯚꯤꯖꯤꯇꯤꯡ ꯄ꯭ꯔꯣꯐꯦꯁꯔ ꯑꯃꯅꯤ꯫ ꯐꯥꯏꯖꯔ ꯚꯦꯛꯁꯤꯟꯒꯤ ꯃꯇꯥꯡꯗ ꯗ ꯋꯦꯟꯅ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯃꯈꯥꯗ ꯄꯤꯔꯤ꯫ ꯐꯥꯏꯖꯔ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯔꯝꯗ ꯇꯁꯦꯡꯅ ꯈꯪꯂꯕ ꯑꯃꯁꯨꯡ ꯈꯪꯗ꯭ꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯃꯔꯨ ꯑꯣꯏ꯫ ꯑꯩꯈꯣꯏꯅ ꯈꯪꯂꯕ ꯑꯗꯨꯗꯤ ꯂꯥꯏꯑꯣꯡ ꯎꯠꯅ ꯅꯥꯔꯛꯀꯗꯕ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄꯗ ꯐꯥꯏꯖꯔ ꯚꯦꯛꯁꯤꯟ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯩ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯎꯠꯇꯨꯅ ꯅꯥꯔꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ꯫ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯍꯟꯒꯗꯕ ꯐꯤꯚꯝ ꯑꯗꯨꯗꯒꯤ ꯀꯟꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯁꯤ ꯇꯁꯦꯡꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁ꯭ꯇꯗꯤꯁꯤꯡꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯎꯕ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯥꯏ꯫ ꯚꯦꯛꯁꯤꯟ ꯑꯁꯤꯅ ꯃꯤꯑꯣꯏ ꯑꯃꯕꯨ ꯀꯣꯚꯤꯗ-19 ꯄꯛꯄ ꯑꯃꯁꯨꯡ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯄꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯇꯧꯍꯟꯗꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯊꯤꯖꯤꯟꯗ꯭ꯔꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯕꯁꯨ ꯑꯦꯁꯤꯝꯇꯣꯃꯦꯇꯤꯛ ꯀꯦꯔꯤꯌꯔ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯒ ꯂꯩꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯔꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗ ꯁꯤꯝꯇꯣꯝ ꯑꯃꯠꯇ ꯎꯕ ꯐꯪꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯅꯥꯇꯣꯟ ꯃꯈꯨꯜꯒꯤ ꯂꯝꯕꯤꯗꯗꯤ ꯚꯥꯏꯔꯁ ꯑꯁꯤ ꯑꯗꯨꯃꯛ ꯌꯥꯎꯔꯒ ꯂꯩꯗꯨꯅ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯕ, ꯅꯤꯡꯁꯥ ꯍꯣꯟꯕ, ꯍꯛꯀꯤ ꯈꯟꯅꯆꯤꯡꯕꯗ ꯚꯥꯏꯔꯁ ꯑꯗꯨ ꯑꯇꯣꯞꯄꯗ ꯁꯟꯗꯣꯛꯄ ꯑꯗꯨꯃꯛ ꯉꯝꯕꯒꯤ ꯐꯤꯚꯝ ꯂꯩꯕ ꯌꯥꯔꯤ꯫ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯂꯦ ꯍꯥꯏꯗꯨꯅ ꯃꯥस्क ꯎꯞꯄꯒꯤ ꯀꯥꯡꯂꯣꯟ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ꯫ ꯃꯔꯝ ꯑꯗꯨꯅ ꯚꯦꯛꯁꯤꯟ ꯀꯥꯞꯂꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯃꯥस्क ꯎꯞꯄ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯗꯨꯃꯛ ꯉꯥꯛꯄ ꯇꯧꯒꯗꯧꯔꯤ꯫ ꯗ ꯋꯦꯟꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯟꯅꯒꯨꯝꯅ ꯃꯥस्क ꯎꯞꯄ ꯃꯊꯧ ꯇꯥꯈꯤꯒꯅꯤ꯫ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯌꯥꯔꯣꯏꯗꯧꯔꯤꯕ ꯑꯁꯤ ꯃꯤ ꯃꯁꯤꯡ ꯌꯥꯝꯗꯦ꯫ ꯍꯧꯒꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡꯁꯤꯡꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯄ ꯌꯥꯈꯤꯔꯣꯏ, ꯃꯔꯝꯗꯤ ꯃꯁꯤ ꯑꯉꯥꯡꯁꯤꯡꯗ ꯇꯦꯁ ꯇꯧꯔꯒ ꯌꯦꯡꯗ꯭ꯔꯤ꯫ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡ ꯈꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯄ ꯌꯥꯔꯣꯏꯗꯧꯕꯅ ꯅꯠꯇ꯭ꯔꯒ ꯚꯦꯛꯁꯤꯟꯒꯤ ꯀꯥꯟꯅꯕ ꯃꯄꯨꯡ ꯐꯥꯅ ꯐꯪꯂꯣꯏꯗꯧꯕꯅ ꯑꯀꯛꯅꯕ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯈꯔꯗꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯗꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯕꯨ ꯚꯥꯏꯔꯁ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯚꯦꯛꯁꯤꯅꯦꯁꯟ ꯇꯧꯕ ꯃꯊꯧ ꯇꯥꯔꯤꯕ ꯑꯁꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯥस्क ꯎꯞꯄꯒꯤ ꯃꯊꯧ ꯇꯥꯔꯤ ꯍꯥꯏꯔꯤꯕꯁꯨ ꯃꯔꯝ ꯑꯁꯤꯅꯅꯤ꯫ ꯃꯥस्क ꯎꯞꯂꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕꯒꯤꯅꯤ ꯑꯃꯗꯤ ꯑꯇꯣꯞꯄꯁꯨ ꯉꯥꯛꯊꯣꯛꯅꯕꯁꯨꯅꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤ ꯀꯥꯞꯂꯕ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗ ꯚꯥꯏꯔꯁ ꯁꯟꯗꯣꯛꯄ ꯉꯝꯕꯒꯤ ꯐꯤꯚꯝꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯚꯦꯛꯁꯤꯟ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯒꯁꯨ ꯏꯐꯦꯛꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ 100% ꯌꯧꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯃꯥस्क ꯎꯞꯄꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯃꯁꯨ ꯂꯩ꯫ ꯚꯥꯏꯔꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯥꯇꯣꯟ ꯑꯃꯁꯨꯡ ꯆꯤꯟ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯚꯦꯛꯁꯤꯟ ꯑꯗꯨꯅ ꯉꯥꯛꯊꯣꯛꯏ꯫ ꯚꯥꯏꯔꯁ ꯆꯪꯂꯛꯂꯦ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯅ ꯈꯪꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯪꯗ ꯚꯥꯏꯔꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯍꯟꯕꯒꯤ ꯃꯍꯨꯠꯇ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯅ ꯚꯥꯏꯔꯁ ꯑꯗꯨꯕꯨ ꯊꯦꯡꯅꯗꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯚꯥꯏꯔꯁ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯗ ꯌꯧꯔꯛꯀꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯊꯧꯅ ꯃꯥस्कꯅ ꯂꯧꯏ꯫ ꯐꯤꯖꯤꯀꯦꯜ ꯗꯤꯁꯇꯦꯟꯁꯤꯡꯅꯁꯨ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯔꯤꯕꯅꯤ꯫ ꯑꯍꯥꯟꯕ ꯐꯦꯖꯇ ꯚꯦꯛꯁꯤꯟ ꯐꯪꯒꯗꯧꯔꯤꯕ ꯍꯦꯜꯊ ꯀꯦꯌꯔ ꯋꯥꯔꯀꯔꯁꯤꯡꯁꯨ ꯃꯥस्क ꯑꯗꯨꯃꯛ ꯎꯞꯄꯒꯤ ꯊꯧꯑꯣꯡ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈꯤꯒꯅꯤ꯫ ꯚꯦꯛꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯃꯔꯨꯑꯣꯏꯕ ꯀꯨꯌꯨꯝ ꯑꯃꯈꯛꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯥꯕꯨ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕꯁꯤꯡꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛ ꯑꯇꯣꯞꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡꯁꯨ ꯂꯧꯈꯠꯈꯤꯒꯗꯕꯅꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯚꯦꯛꯁꯤꯟ ꯀꯥꯞꯀꯗꯧꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏ ꯈꯔꯈꯛꯇꯅꯤ꯫
पाक्तक्नना वैक्सीन फंगहनबददि मतम चंखिगनी हाइनसु दावेन मखा ताना फोंदोकली अदुगा लोइसिलक्पा ओइना अरोइबदा मयामगी वफमदा कंटेंट अमतंग शेयर तौजरमगे कंटेंट असि वरी मसानी अदुगा वरी मसा असिगी ममिंगना अइहाकना अदु पामी अइना अदु फंगदबा यारोय हाइरिबा असिनी मयाम लोइबा फौतंग तमिनसि मालेमगी ऑटोमोबाइल इंडस्ट्री ना हिरम असिदा ख्वाइदगी चावबा लमयानबा हेनरी फोर्ड की तामयंखै सुबो पोकुमोट लिस्टिंग अनिगा 15 गी जुलाई 19 दा मालेमगी वफम पुमनमक्ता जुमजाम तौदुना पालन तौखी फोर्ड मोटर कंपनी की फाउंडर ओइना महाक असि मालेमगी ख्वाइदगी इनाक खुनबसिगी मनुंगदा अमा ओइबता नतना ख्वाइदगी मयामना सखंगनबा मिसक अमसु ओइखी महाकी टी मोटोल थाबा ऑटोमोबाइल ना मालेमगी ट्रांसपोर्ट सिंगदा पुओन ओनबा पुरखिबनी फोर्ड ना महाकी इंजीनियर सिंगदा सिलिंडर निपान की इंजिन अमा सानबा पामलमे महाकना मदुगी दमक प्रोपोजल इंजीनियर सिंग अदुदा थारमे फोर्ड की प्रोपोजल अदु मतम खरे स्टडी तौरबा मतुंगदा इंजीनियर सिंग अदुना मंगोंदा अदु ओइथोकलोइदबा थबक अमनि हायरम्मी फोर्ड की वाफम अदु इचम समने हेक्ता याबा ngamlamde ओइथोकलोइ हाइबा वाफम अदु कौतोखरगा महाकना पामलिबा सिलिंडर निपाल की इंजिन अदु सानबा अमुक हायरकलम्मी असुमना मतम खरा हौखरबा मतुंगदा इंजीनियर सिंग अदुना अमुकसु फोर्ड ता लाक्लगा महाकना मंगलिबा इंजिन अदु साबो ओइथोकलोइ हायरम्मी अदुबु फोर्डना मखोइना प्रोजेक्ट अदु थबक ओइना पांगथोक्त्रिबा फावबा होना खोहाइदुना अमुकसु हन्ना सिनरम्मी सही अमगी मतुंगदा इंजीनियर सिंग अदुना फोर्डना पामलिबती निपाल इंजिन अदु सादुना फोर्ड ता उलामे इंजिन असिमकना मरम ओइदुना फोर्ड के ऑटोमोबाइल कार सिंगदु मतम अदुगी ख्वाइदगी पामनबा कार ओइखी फोर्डना हिरम अदुगी एक्सपर्ट ओइरिबा इंजीनियर सिंग अदुना अदुगुम्बा मखलगी इंजिन अदु साबो ओइथोकलोइ हाइबदुदा महाकना पामलिबा मंगलान अदु ममफाउना हंदना थादोकलंबा यारंबनी अदुबु फोर्डनादि मदु ओइथोकनी हाइना सेटना थाजरमी महाकना अदु इराइलाइना ओइथोकलोइ हाइबा खंगलमी अदुबु इंजीनियर सिंग अदुना माइथिरकपा खोंगफम अदुमक अदुदा हाइरमी अइहाकना अदु पामे अदुना अइहाकना अदु फंगदबा यारोय खांगबा कनबा हाइबसी थमोय चावबो मिसिंगी मसतनी खांगबा कनबा मियोय सिंगतना निंगबा कायबा माइथिबा कया मायोकनरगा माय पाकबा ओइख्रबनी निंगबु निंगलबदी लंबी अमदी हेक्ता लैरए हाइबदु मतम सुपदा निंगसिंगदबनी अखोइना पामलिबदु सोयदना फंगे खल्लबदी हेनरी फोर्ड की अइना अदु पामी अदुना अइना अदु फंगदबा यारोय हाइबा अचेतपा वाखलोन असि लैबा ताई मयाम ngasigiди wari asi matang asida loisinjarage aduga mayamnigi wakhalda wari amasu health tips ani sigi matang da kari mo lebage habadu comment box da comment masa amom tang tubiramu aduga mayamna nusibiduna channel asi like subscribe amasu share tobiramu haina mayam